ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡ ꯁꯦꯝꯗꯣꯛꯇ꯭ꯔꯤꯉꯩꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ MP ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯆꯩꯔꯥꯎꯕ ꯑꯃꯗꯤ ꯏꯗꯨꯜ ꯐꯤꯇꯔꯕꯨ ꯋꯥꯔꯀꯤꯡ ꯗꯦꯖ ꯑꯣꯏꯅ ꯒꯚꯔꯅꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ District anidagi yamlaba khutlaising fagatpa ngamkhre. Northeast Windona sandoksariba numidangi pau miyeng tabiriba singbu 𝗠𝗔𝗡𝗏𝗥 khurumjari. Hauzik pau sandokna pizari. Manipurgi electoral constituency sing semdoktrungeida illegal immigrants sing thidokchuna masagi maramda halhankinaba MP Sanazauba Leishemana Parliament Taksinkrei ngasi form kiba Parliament ki mifamgi 0 hour gi matamda MP Sanazaubana illegal immigrants singi wafam ase house ta pukhatladuna haikibada Manipurgi law and order gi fibam ase yengduna state asigi leiriba electoral constituency singda semdokpa haibasi achumba oiroi ꯀꯨꯝꯖꯥ 1958 ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯀꯨꯟꯃꯔꯤ ꯐꯥꯎꯕ ꯀꯥꯡꯄꯣꯛꯄꯤ, ꯇꯦꯡꯅꯧꯄꯜ, ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯨꯜ 712 ꯂꯩꯔꯝꯕꯗꯒꯤ ꯈꯨꯜ 1314 ꯗ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯆꯍꯤ 50 ꯑꯁꯤꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯈꯨꯜ ꯃꯁꯤꯡ ꯑꯁꯤ 939 ꯅꯤ꯫ ꯆꯍꯤ 112 ꯅꯤ ꯉꯥꯛꯄꯤꯒꯅꯤ ꯆꯥꯗ 112 ꯅꯤ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯀꯛꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯍꯧꯁꯥꯒꯨꯝ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯈꯨꯜ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯄꯅ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯑꯔꯥꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯕ ꯇꯥꯛꯆꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯨꯝꯖꯥ 1958 ꯗ ꯌꯨꯝꯐꯝ ꯑꯣꯏꯕ NRC ꯆꯠꯅꯍꯟꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯊꯤꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯋꯥꯐꯝ ꯇꯛꯁꯤꯟꯈꯤ꯫ Thank you, sir. Sir, due to present law and order situation in Manipur, it will not be conducive to make any alteration in the existing electoral constituencies of Manipur. Sir, the abnormal and illogical increase of villages in Kangpokpi, Tenopal, Sandel, Churachandpur and Faizol district since 1969 to 2024 is since 731 to 1624, an abnormal jump of 893 villages, that is 122% in about 50 years. Sir, in contrast, the Naga-dominated areas, the increase is a mere 49 from 527 to 576 villages, only 9% increase. Sir, the figure speaks an eloquent volume of nefarious activities carried out by a particular community so as to capture the political gain in Manipur. The illegal immigrants are trying to penetrate Indian administration. They are also playing electoral politics through illegal infiltration by taking the advantage of porous Indo-Myanmar international border. So, my humble submission to the government of India is that before proceeding further for any kind of alteration like delimitation process in the existing electoral constituencies, it is mandatory to detect the illegal immigrant first by implementing NRC with base year 1951 and deport them to their respective countries. This will be the only logical solution. Otherwise, the state of Manipur will have a huge demographic imbalance and the indigenous people will suffer a lot in their own homeland and their questions of future existence will be uncertain and gloomy. Thank you, sir.
Manipur ki Governor 𝐂𝐲𝐸𝐯 lakliba Mars ki tang kunmapan thangza numit tang kuntra nomaizing sajibu nongmapan ba chairauba amadi tang kuntra mathoi ningthaukaba Idul Fitr bu working days oina lauthokre. Governor gi mahut sinduna Government of Manipur ki General Administration Department ki Deputy Secretary Asem Resina Chanuna Khutiek piduna thadrokpa cherol amada hariba order asi Government Office, Autonomous Bodies, Institution, Corporation, Societies, Board amadi Public Private Sector Banks singi Treasury Operation mapung fana pangthokna bani hari loinena lakliba senba chai ing kumzali singani kunmari kunmanga gi maru oiba procedure sing mapung fana smooth oina pangthokna bani hari Imphal East District ki Khulen Khuldagi Security Force singna thiv hombagi thabak chathabada yamlaba khutlai sing fakat pangam kre Security Force singna fakat pangam khrba khutlai sing adudi AK-56 rifle ani magazine ani 7.62 mm SLR rifle ama magazine ama SMG carbine ama number 36 hand grenade manga Jeff launching turret alum explosive mari latot cell ani AK live ammunition kuntra Insert live ammunition kun .303 live ammunition taramanga SLR live ammunition taruk ammo carbine live ammunition yankei 9mm live ammunition manga M20 live ammunition mari .38 live ammunition ani 12 bore live ammunition ani A1 rifle ammunition ama insert rifle magazine ama SMG carbine magazine ani SLR magazine ama .303 LMG magazine ama detonator ani AK rifle bayonet ani empty iron ammunition box ama blank cartridge manga ammo carbine empty case tara 7.62 mm empty case kuntramatoi .303 empty case tarataret 9 mm empty case ama radio set manga radio set charger ama rubber bullet manga anti riot cell manga life kit ani BP helmet taruk BP plate ani BP jacket manga combat dress pant ani combat dress shirt ani combat t-shirt ani combat boot pair ani fakat pangam kre nakal amarom da su Kaksing district ke Sugnu police station na warok pidagi SLR ani empty magazine ani 9mm pistol ani number 36 hand grenade without detonator ani daylight telescope insert ani .303 empty magazine ani empty magazine insert rifle ama handheld radio set biofeng ani handheld radio set Kenwood ama charger Kenwood set ama BP helmet ama BP plate block helmet ama tear gas stun grenade ahum tear gas stinger grenade ani tear smoke grenade ama amadi smoke grenade ani hariba singasi security force singna thiva hombagi thabak chathabada fakat pangamlaba khullai sing aduni Tongan ba lalhaluf marigi kader turret security force singna fakat pangam kre Manipur police ki control room degi thadrokpa pauda security force singna Imphal East district ki Porampat police station a konba top makhalekai degi load thingkraba lalhaluf prepak purogi active kader ani fare hari kader sing adudi wangkhairakpam Romeo Mayday alias Baruni Chai Nifumari amadi Thokchom Napoleon Singh alias Abote Chai Kunithoini Myoi ani adu dukan 10 house singda extortion activities sing chathabada chenabani hari makoidagi mobile handset ahum wallet yawa cell oinal palising taramathoi chanipan Aadhar card ama Kangleipak Communist Party Red Army demand letter ama loinina two-wheeler ama fakat pangam ki hari Lona Tinkraba Lalhalup RPF PLA organization gi active kader ani amaso Imphal West ki Lamphel police na Konba Dinku Rotagi Security Force Singna Fare Hari Kader Singh adudi Thangam Suran Kumar Singh Chai Kunmapan alias Achauba alias Ingba amadi Singakham Langol Mate Singh Chai Kunmathoini Makoyani digi two-wheeler ama mobile handset mari wallet ani amadi cell oina lupali sing ahum chamanga fakat pangam ki hari loina Imphal East district ke manung chandalaiba lamlai police station a konba takhelwa manglei kadigi lona thingkraba lahlolof KYKL gi kader ama fare hari Kader adu Naurem Naren Mayday alias Laisemba alias Irabo J Kunmangani Myoi asidagi mobile handset ama wallet yawa cell oina lupa chamanga Aadhar card ama amadi two-wheeler ama fakat pangam ki hari
Nagaland की चमकेदीना डिस्ट्रिक्ट की सोविमा पुलिस स्टेशन दा मांगख्रे हाइना केस फाइल तौरखिबा 4-wheeler अमा टेक्नोपॉल डिस्ट्रिक्ट की मोरे पुलिस स्टेशन ना कोनबा बुद्धिस्ट टेम्पल मनाक्तगी मणिपुर पुलिस ना फंगले हारिबा गाड़ी अदु केस अदुगी आईओ दा मणिपुर पुलिस ना मखाताबा लीगल एक्शन सिंग लौखटनबा सिनाख्रे हारी Manipur की DGP Rajiv Singh na नौना गवर्नमेंट ऑफ मणिपुर ना डिप्यूटी सुपरिटेंडेंट ऑफ पुलिस स्पोर्ट्स की फर्म पीख्रबा नाउरेम रोसिबिना देवी बुतराम ना ओक्रे रोसिबिना देवी अर्जुना अवार्डी प्लेयर अमनी महांगना नेशनल अमदी इंटरनेशनल टूर्नामेंट्स एशियन गेम्स सिंगबा सरुक यादुना मेडल कया लौरखिबा लेख्रे हौकिबा चई लिसिंगनी कुनहुमदोई चाइना दा पांगथोकिबा एशियन गेम्स दा वुमेन्स 60 kg की वुशु संदा दा सिल्वर मेडल लौबंगमखी Manipur Police na National Highway number 2 Imphal digi Mao gi lambi paring da drug putok pasin tawba mi home heroin powder kilogram manga makhai fagat khraba matung makha tana su amuk fagat pangam krei Manipur Police na thadrokpa paw amada security force singna faraba mi home adu sob case chamri humfuma thoida hariba heroin powder sing haptuna puramba fagalaba matung mi ahum adu wahang pahong satharaba matung Imphal East ki mafam amada khamduna leiramba bolero amadagi su lemhoba heroin powder sing fagatuna punna makhoi ahum dagi sob case chanipan marifuda yauramba heroin powder kilogram tara makhai fagat pangam khri Imagi Mairagi Mihut Singha Home Minister Amit Saga hapta amagi matungda unanabagi damak ayaba pirak pagi Imagi Mairagi member Hizam Tilotamana Thagatpa Fongdurakli Magna Media da Fongdurakpa Dangasi Jay Ani Helaba Manipurgi Irang Asigi Matangda Imagi Mairaga Wari Sananabagi Damag President Draupadi Murmu Amadi Visabigi leader ZP Nadada Unanaba appointment letter Thakrabasu response Fangdaba Laivak Tibani Prime Minister Narendra Modi na Manipurgi Matangda Wafam Ama Fawa Pandaba Laivak Tibani Central Lengakna Manungda kari aronba agenda leibanano Manipur asi India gi saruk amani maram aduna mityeng sangfam thokpani haibana chingba wafam kaya pendaba fongdoraki Baraki President Amadi Baraki Home Minister na hojik phawga tumduna library base sahi ani phar phawga tumduna library base ki maram karigino Gumba karana phawda tha taruk tumlaba matung dagi hagotuna masagi matik mathongna marinjen uthoi adobu baraki mapi mapa oiribiri banna khoina hobi phawda tumduna una utsinna ka thangna thangsinna dana library basigi maram karigino nakhoina tawriba policy asida karigumba aron bakhara adum leibra haibase aikhoina singnajai ngasi phawda Baraki Prime Minister Narendra Modi phawna so akoi gi Manipur bo yegbide kasubta akoi gi nakta lakpide Manipur gi asi yongna warba tarba matam asi phawda no mata akoi gi ne haida mahang na karisu tobide puna maksing asina Manipur bu kasu laitena khanbiri basigi maram karigino Manipur haibase Bharat ki manung da sanga adugublaba lam amani Manipuri Zagoi Marufna Ministry of Culture gi Sentang Makhada MCM Holder Numit Mangani Guru Amubi National Classical Solo Dance Festival 2026 da ngarang Mari Suba Nimit ki pangthokiba Zagoi gi competition aduda Lianda Folk and Classical Academy gi Makhada Senior Artist Oribi Sagolban Khanam Leiraktagi Moirangtem Daina Chai Kuntaret na Jagoi gi performance utkre Lianda Folk and Classical Academy Nagamapal Soram Leirakta Leibagi Senior Artist Oriba Daina Moirangtem Durdasan Kendra Imphal gi Grade B Loiraba Artist Amani Ningsing Bayai Daina Moirangtem Haukiba Lisingani Tarani Panda Rangunda Pangthokpa Sambart to 2019 da Vaising da Pangthokpa India Day 2022 da Bhopal da Pangthokpa Mahakal Festival 2024 da Hyderabad da Pangthokpa Bharatiya Kala Mahotsav da Chingba Kayada Saruk Yaruraba Artist Samani Mahak Hauzik Aribam Rasashwari Devi Gilamzing Makada Lianda Folk and Classical Academy da Lady Arabadam Reva Pau Amuhana Pizari Manipur ki electoral constituency sing semdok tringaida illegal immigrants sing thidoktuna masagi maramda halhankina ba MP Sana Zawbaleshe mana parliament taksin rei
Lakliba Chairauba amadi Idul Fitarbu working days oina Governor da lauthokre. District anidagi yamlaba khutlai sing fagatpangamkre. Northeast Windona Sandok Sariba Nimidangi Pau Matang sa Daloy Zare, Ying Tabiriba Singbu Amuka Hanna 𝐶𝐿 𝐷𝐼𝐸 𝐾𝐸𝐿. Smart Coaching Center SCC gi maikei degi parents singi maphamda yamna nungairaba paujel ama puduna lakchari madudi lakliba January gi tarik 9 2025 ta Smart Coaching Center na maru oina class 9 amasung 10 gi first foundation course achauba kudongchaba kayaga loinana suksoi soidana hauzaragani maramasina akupa marol gi damak pizariba number 8974040081 da pau faubirau maphamna hata mana ingkhol opposite public hospital Smart Coaching Center gi maphamda leiriba kudongchaba khradang makhada pizari boarding gi kudongchaba leigani boarding da leiba angang sing namas compulsory oigani kudongchaba si mama mapa oiba singna suksoi soidana lobiyu nurses sing damak tu nuai ra batha ki pau 85,000 dagina 1 lakh fawba gi thagi salary oigada wuni Saudi Arabia ge hospital da tawgada job ni mahi gi thak JNM VSc was BSc nursing certificate holder oigada wuni yamdra bada chahi ani ge experience legada wuni akang na sit machine ni direct recruitment job ni ahan ba lakh pasing da hana khudong chaba pijagani thagi salary gi mathakta ACC ERPT MET amasung additional allowance sing legani masagi passport leiraba candidate sing gi damakta processing time sumna tangi week ani khak oigani ngasima contact obiyu 700-506-3196 Natraga 708-5972-311 Ngasibak Lection Bureau Northeast Window Building 2nd floor New Chekon Road above Jamjam Traders Imphal East. Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Karigumba nahak USA, UK amadi European countries singda study tawbagi khudongchaba ama piragadi madu miraigadra. Lairik tamna sel tanbagi khudongchaba ama phangagani hairagadi kari khangani. Achangba sel pumnamak adu scholarship natraga study loan gi khuthangda fully funded tawgani hairagadi khudongchaba si manghangadra. Loinana Germany de 3 years program singda lairik tamna thagi oina lupa lising humbudra manga dagi hauraga 1.5 lakh phawba stipend fanggadaba loibaga 2.5 lakh sagi salary haugadaba program asi karigi nahakna pamdoi documentation language proficiency test immigration gi mari leinaba kuding makta mateng pangbigadaba consultancy duda nahakna unaroidabagi maram gani lei mairoi listing ama hena education with earning gi kudong chaba peduna lakraba Sparkle Education na Manipur gi mahairoi singidama shauraba kudong chaba kaya si puduna lakchari nahak gi apamba dugu leiraba lambi kuding mak aikoi da leizare singnabiganu free counseling gi kudong chaba lobiyu US UK European countries sing Australia Canada Singapore high riba lebak singda leiba university singda nahakna apamba course amada lairik taminglabadi amasung shell tanbagi kudong chaba phanginglabadi contact tobiyu 70050 63196
natraga 9402073653. Sparkle Education Manipur. If there is a will, there is a way. Civil Service Exam G NEET natraga atopa competitive exam gi preparation taunaba Imphal manungda mafam chaba thiriba students singidamak leizere 𝐻𝐸 Career Institute hata separate boys and girls ki well maintain tauraba hostel amadi 24-hour lerik paba yaraba library ki kudong chabasu pizeri online class yaw singidamaksu free wifi gi kudong chaba lobi ba yagani institute asiki kitchen na hostler singidama week amada 3 times meat amadi matam gi oiba fresh vegetable na chingba serve tauri loinana 2016 dagi education to employment haiba teamna main service oiduna lakliba institution asina tongan ba mahiroi kya bu free career counseling session gi kudong chabasu pidana lakli amadi chang naina sakhanglaba well experience oiraba mentor singna hosteler amadi library da lerik pariba mahiroi singa interaction program sinduna thobat piduna mahiroi singda hena hotnani bugi asasu 𝐻𝐸 Career Institute na fanganduna lakli mahiroi singi damak pizeriba kudong chabu singa silawiu limited seat oigani nasimak 𝐻𝐸 Career Institute above Aryan Departmental Store near HL Express Building Hata Imphal East Manipur da upna kananina biu pizeriba contact number 9612383793 natraga 7085972311 sida direct call to biduna hena kupamarot khangbiba yagani